MIZORAMda ngarang chatkiba santigi khongchat amada MIZORAMgi Chief Minister Zoramthanga na Manipurgi Chief Minister Biren bu YAMNA HANTHABA THAKta HUNDUNA YANGKHIBA du YANINGDABA PHONGDOKTUNA ngasi sagolban AC amadi patsoi AC gi miyamna YANINGDABA PHONGDOKTUNA Zoramthanga gi Effigy mai THAKRE ngasi yu pung 12 makhai taba duaida sagolban amadi patsoi AC gi masing yamlaba miyam thorakna duna sagolban moirang leirak machin amadi tera bazar crossing da MIZORAMgi Chief Minister Zoramthanga gi Effigy mai thaduna kholau kya lauki ngasi sangsin kiba khongjang aduga mari leinana khongjang loi amana hai Manipurgi isuda MIZORAMgi Chief Minister na khut thingzilliba karigino masagi sumang sittana migi sumang sitpigano Manipurda haujik chathariba narco terrorism gi thawong asida mateng pangsiladuna MIZORAMgi Chief Minister na ahi apa sarak pasina takpadi haujik thokliba irang asida MIZORAMgi Chief Minister gi khut yawi takpani haina mahakna phongdokhi Unity weba pasagaba North-East ki 7 sister ne lecture basi mana ka tobi mache ta thukai ka dori bano mate akoi chhoya ya ningde Manipur mana mache ta thukai ba 7 sister ki pasagaba unity do mana thukai ba natro adu weba tar badi Zoramthanga se cookie terrorist leader de ha sa khoi mayam na haininge we strongly condemn of his dirty behavior akoi chhoya ningde ma yaroi aduga Manipur mana haugiba megi de thi de gi haugiba imai ben isai sa men mayam amana tobom sabong khangdana sabam dakbam khangdana leibam sabong khangdana leliba mayam mo tamthina miot mi nei tawdana hat liba mai thariba mayam se magi makhune mana leader oi bane matudi mana thazalak pan natro singu ki ka dobigi lakham thokpage mana yabagi natro kadoi adu tadi ma ka dobigi ma release apata ka dobigi yauri akhoi Manipur thugai na bahona bani Manipur thugai ba nate phasa khra ba 7 6 have not is reason gi lady ba se mangla thugai bane